ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ ꯑꯩꯁꯦ ꯅꯍꯥꯟꯈꯩ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯀꯦ ꯇꯧꯔꯒ ꯅꯍꯥꯟꯈꯩꯁꯦ ꯐꯔꯛ ꯇꯥꯗꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯥꯞꯇ ꯂꯩꯔꯦ ꯅꯍꯥꯟꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯀꯥꯔꯗꯣꯒꯤꯁꯨ ꯑꯦꯛꯖꯥꯝ ꯂꯩꯕ ꯐꯥꯏꯅꯦꯜ ꯃꯥꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯗꯣ ꯂꯩ ꯑꯗꯣ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯇ꯭ꯔ ꯃꯥꯜꯂꯦ ꯊꯥ ꯑꯃ ꯍꯦꯜꯂ ꯃꯥꯜꯂꯦꯗꯀꯣ ꯑꯗꯣ ꯀꯨꯏꯁꯜꯂꯛꯑꯦ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯇꯕ ꯍꯥꯞꯀꯦ ꯇꯧꯔꯒ ꯍꯥꯞꯄꯗ ꯁꯨꯝ ꯉꯝꯗ ꯂꯩꯕ ꯃꯥꯏ ꯑꯦꯛꯖꯥꯝ ꯂꯩꯕꯗꯨꯗ ꯑꯗꯣ ꯃꯥꯏ ꯑꯦꯛꯖꯥꯝꯁꯦ ꯍꯟꯗꯛ ꯂꯣꯏꯈ꯭ꯔꯦ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯂꯣꯏꯕ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯍꯥꯞꯄ ꯍꯧꯖꯔꯒꯦ ꯃꯌꯥꯝꯒꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯃꯌꯥꯝꯒꯁꯨ ꯀꯩꯅꯣ ꯇꯧꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩ ꯍꯥꯏꯖꯔꯤꯀꯣ ꯑꯩꯁꯦ ꯅꯍꯥꯟꯈꯩ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯝꯗꯤ ꯌꯥꯝ ꯅꯝꯅꯤꯡꯕ ꯑꯗꯨꯒ ꯃꯇꯝꯗꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯒꯤ ꯑꯗꯨꯝꯕ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯏ ꯃꯌꯥꯝꯗꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯗꯗꯅ ꯇꯧꯕꯅꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯑꯣꯏꯔꯝꯗꯅ ꯀꯩꯅꯣ ꯑꯣꯏꯔꯝꯃꯒꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯎ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯃꯥꯒꯤꯁꯨ ꯂꯥꯏꯔꯤꯛ ꯇꯧꯕ ꯈꯣꯠꯄꯗꯁꯨ ꯃꯔꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒ ꯃꯇꯝꯗꯣ ꯀꯥꯏꯊꯣꯛꯄ ꯈꯤꯇꯪ ꯐꯔꯛ ꯇꯥꯗꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯀꯃꯦꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯛꯄ ꯌꯥꯎꯋꯦ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯗꯨ ꯇꯧꯔꯛꯑꯣ ꯚꯤꯗꯤꯑꯣ ꯉꯥꯏꯕ ꯋꯥꯏ ꯑꯗꯨ ꯇꯧꯏ ꯀꯥꯏꯅ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯕꯤꯔꯛꯄ ꯌꯥꯎꯋꯦꯕ ꯄꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯝꯕ ꯀꯃꯦꯟꯁꯤꯡꯗꯣꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯐꯔꯛ ꯇꯥꯗꯅ ꯇꯧꯕꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯁꯤ ꯌꯧꯅ ꯈꯪꯕꯤꯔꯒ ꯄꯦꯁꯦꯟꯁ ꯂꯩꯗꯨꯅ ꯁꯤ ꯌꯧꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁꯤ ꯌꯧꯔꯛꯏꯁꯦ ꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯐꯦꯃꯤꯂꯤ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡꯒꯤ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯂꯥꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯈꯟꯖꯩ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯒ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯍꯧꯖꯤꯛꯐꯥꯎꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯗꯅ ꯁꯤꯐꯧꯀꯤ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯑꯩꯈꯣꯏ ꯌꯧꯖꯔꯛꯑꯕꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯅꯁꯨ ꯑꯩ ꯃꯌꯥꯝꯕꯨ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅꯦ ꯑꯗꯣ ꯅꯍꯥꯟꯈꯩ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯨꯗꯕꯒꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯁꯦꯅ ꯁꯥ ꯑꯃ ꯆꯥꯁꯦꯅ ꯁꯟ ꯊꯣꯡꯉ ꯆꯥꯁꯦꯅ ꯁꯟꯁꯦ ꯊꯣꯡꯉꯤ ꯁꯟꯁꯦ ꯍꯧꯖꯤꯛ ꯊꯣꯡꯕꯁꯦ ꯑꯣꯜꯃꯣꯁ ꯉꯧꯕ ꯍꯧꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯏꯕꯥꯅꯤꯁꯨ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯕꯒꯤ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯁꯣꯝꯗ ꯂꯩꯌꯦ ꯑꯩꯅ ꯊꯣꯡꯉꯤꯕ ꯀꯩꯅꯣꯁꯦ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯉꯧꯕ ꯍꯧꯔꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯀꯪꯁꯜꯂꯛꯑꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯕ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯪ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯝꯃꯤꯗꯨ ꯌꯥꯔꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯅꯪꯗꯤ ꯍꯥꯏꯔꯝꯕꯗꯣ ꯀꯨꯏꯅ ꯍꯥꯄꯛꯇ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯍꯥꯏ ꯃꯈꯥꯗꯤ ꯑꯇꯣꯞꯄꯗꯤ ꯌꯥꯔꯦ ꯇꯥꯏꯅꯦ ꯍꯥ ꯅꯪꯗꯤ ꯑꯇꯣꯞꯄꯗꯤ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯁꯥꯡꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯅ ꯑꯩ ꯋꯥꯗꯣ ꯇꯦꯟꯁꯤꯜꯂꯒꯦ ꯑꯗꯨꯅ ꯑꯩ ꯇꯦꯟꯅ ꯑꯣꯏꯅ ꯉꯥꯡꯉꯒꯦ ꯑꯩꯈꯣꯏꯒꯤ ꯔꯤꯀꯥꯔꯗꯣꯒ ꯁꯪꯒꯤꯇꯥꯒ ꯁꯨꯝ ꯅꯥꯀꯟ ꯀꯥꯗ ꯃꯕꯥꯅꯤ ꯂꯩꯔꯤꯕ ꯃꯕꯥꯅꯤ ꯇꯧꯔꯤꯗꯣ ꯑꯝꯇ ꯌꯦꯡꯉꯨꯀꯣ ꯀꯃꯥꯏꯅ ꯇꯧꯔ ꯂꯩꯔꯝꯒꯅꯤ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯀꯩꯕ ꯀꯩꯗꯧꯔꯤꯅꯣ ꯅꯕꯥꯅꯤ ꯀꯩꯗꯧꯔꯤꯅꯣ ꯍꯥ ꯒꯦꯝ ꯀꯥꯞꯄꯤ ꯀꯥꯞꯄꯤꯕ ꯀꯃꯥꯏꯅ ꯀꯥꯞꯄꯤꯅꯣ ꯃꯩ ꯀꯥꯞꯄꯗꯣ ꯈꯪꯕ꯭ꯔꯣ ꯅꯠꯇꯦ ꯀꯃꯥꯏꯅꯅꯣꯕ ꯀꯥꯞꯄꯤꯁꯦ ꯇꯧꯔ ꯀꯥꯞꯄꯤꯗꯣ ꯀꯔꯤ ꯒꯦꯝꯅꯣ ꯄꯞꯖꯤ ꯄꯞꯖꯤ ꯁꯪꯒꯤꯇꯥ ꯅꯪ ꯄꯞꯖꯤ ꯁꯥꯟꯅꯕ꯭ꯔꯣ ꯍꯥ ꯑꯦ ꯅꯩꯌꯦ ꯅꯪꯗꯤ ꯁꯤ ꯑꯩꯈꯣꯏ ꯄꯞꯖꯤ ꯄ꯭ꯂꯦꯌꯔ ꯑꯃ ꯂꯩꯔꯤꯁꯤꯗ ꯁꯦ ꯄꯞꯖꯤ ꯄ꯭ꯂꯦꯌꯔ ꯁꯥꯕꯗꯣ ꯎꯠꯂꯧꯁꯦ ꯁꯦ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯄꯞꯖꯤ ꯍꯥꯏꯁꯦ ꯍꯥ ꯁꯪꯒꯤꯇꯥ ꯄꯞꯖꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯒꯦꯝꯅꯣꯕ ꯀꯥꯞꯊꯠꯅꯕꯤ ꯀꯥꯞꯊꯠꯅꯕꯤꯒꯦ ꯁꯪꯒꯤꯇꯥꯁꯦ ꯀꯥꯞꯊꯠꯅꯕꯤ ꯌꯥꯝ ꯇꯧꯔꯤꯖꯥꯠꯅꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯕꯁꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯃꯌꯥꯝ ꯏꯪꯗꯕ ꯃꯥꯜꯂꯝꯒꯅꯤ ꯍꯧꯖꯤꯛ ꯁꯤꯀꯤꯝꯁꯦ ꯈꯨꯏꯪ ꯑꯃ ꯇꯧꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗꯕꯨꯗꯤ ꯑꯩꯈꯣꯏ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯉꯥꯡꯁꯨ ꯂꯩꯕꯅꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯋꯥꯔꯃꯔꯁꯦ ꯊꯥꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯀꯥ ꯃꯅꯨꯡꯗꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯏꯪꯕ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯇꯤ ꯁꯥꯔꯠ ꯑꯃꯒ ꯂꯤꯠꯂ ꯂꯩꯔꯤꯁꯦ ꯑꯗꯨ ꯆꯥꯛꯁꯨ ꯊꯣꯡꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯏꯪꯗꯕ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯑꯗꯤꯀꯣ ꯈꯨꯏꯪ ꯑꯃ ꯇꯧꯔꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯆꯥꯗꯒ ꯇꯧꯔꯒ ꯒꯥꯔꯤ ꯊꯧꯕ ꯉꯝꯗ꯭ꯔꯦꯕ ꯈꯨꯠ ꯁꯥ ꯃꯇꯣꯟꯒꯗꯤ ꯇ꯭ꯔꯤꯔ ꯆꯤꯡꯁꯤꯟꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯥꯊꯤ ꯏꯪꯉꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯏꯪꯅꯔꯝꯃꯅꯤ ꯍꯧꯖꯤꯛ ꯏꯪꯉꯦ ꯍꯥꯏ ꯌꯨꯝꯗꯒꯤꯀꯣ ꯃꯌꯥꯝꯅ ꯏꯪꯅꯔꯦꯅ ꯍꯥꯏ ꯁꯣꯝꯗꯁꯨ ꯐꯖꯅ ꯏꯪꯉꯦ ꯍꯧꯖꯤꯛ ꯐꯖꯅ ꯏꯪꯉꯦ ꯏꯪꯃꯟꯗꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯆꯥꯒ ꯊꯧꯕ ꯉꯝꯗ꯭ꯔꯦꯕ ꯅꯨꯡꯗꯥꯡ ꯈꯤꯇꯪ ꯃꯝꯁꯤꯟꯈ꯭ꯔꯗꯤꯀꯣ ꯌꯥꯝ ꯊꯤꯅ ꯏꯪꯉꯦ ꯍꯧꯖꯤꯛ
ꯑꯁꯤꯗꯤ ꯂꯣꯏꯗꯣꯔꯦ ꯌꯥꯔꯣꯏ ꯑꯩ ꯃꯌꯥꯝ ꯒ꯭ꯌꯥꯁꯁꯦ ꯑꯝꯇ ꯁꯤꯟꯗꯣꯛꯆꯔꯛꯈꯤꯒꯦ ꯒ꯭ꯌꯥꯁ ꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯁꯤꯂꯤꯟꯗꯔ ꯑꯃ ꯁꯤꯟꯈ꯭ꯔꯦ ꯏꯟꯁꯥꯡꯁꯦ ꯑꯩꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯀꯥꯝꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯃꯆꯨꯕꯨꯗꯤ ꯐꯖꯔꯦ ꯃꯅꯤꯟꯁꯤꯅ ꯐꯖꯅꯗꯤ ꯎꯔꯝꯃꯔꯣꯏ ꯃꯆꯨꯗꯤ ꯐꯖꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯆꯪꯉꯝꯃꯅꯤ ꯇꯦꯁ ꯇꯧꯒꯦ ꯃꯥ ꯀꯧꯔꯒ ꯑꯝꯇ ꯇꯦꯁ ꯇꯧꯔꯗꯤ ꯔꯦꯗꯤꯗ ꯇꯦꯁ ꯇꯧꯅꯕ ꯔꯦꯗꯤꯗ ꯂꯩꯍꯧꯔꯦꯕ ꯃꯉꯣꯟꯗ ꯈꯔ ꯍꯥꯞꯄꯒ ꯄꯤꯒꯦ ꯁꯪꯒꯤꯇꯥ ꯃꯕꯥꯅꯤ ꯆꯥꯃꯤꯟꯅꯅꯕ ꯑꯗꯨꯒ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯃꯤ ꯑꯗꯣ ꯈꯪꯉꯅꯤ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯍꯩꯒꯖꯥꯠꯅꯤ ꯁꯦ ꯆꯥꯎ ꯆꯥꯎ ꯌꯦꯡꯉꯣ ꯊꯨꯝꯒ ꯅꯝꯕ꯭ꯔꯥ ꯕꯥ ꯅꯪ ꯈꯪꯗꯦ ꯄꯞꯖꯤꯁꯦ ꯁꯨꯃꯥꯏꯅ ꯁꯥꯟꯅꯗꯦ ꯄꯞꯖꯤ ꯁꯪꯒꯤꯇꯥ ꯑꯁꯤ ꯇꯦꯁ ꯇꯧꯔ ꯌꯦꯡꯉꯣ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯣꯔꯣꯛꯁꯨ ꯊꯥꯛꯄ꯭ꯔꯣ ꯍꯥꯏꯁꯦ ꯊꯥꯛꯄꯅꯦ ꯃꯣꯔꯣꯛ ꯊꯥꯛꯀꯗꯤ ꯀꯃꯥꯏꯅ ꯍꯥꯎꯗꯣꯏꯅꯣ ꯆꯥꯊꯣꯛ ꯌꯦꯡꯉꯣ ꯀꯩꯅꯣꯅꯦ ꯐꯣꯟ ꯁꯨꯝ ꯇꯧ ꯂꯩ ꯃꯍꯥꯎꯁꯦ ꯍꯥꯎꯕ꯭ꯔꯣ ꯁꯤꯅ ꯃꯤꯠ ꯃꯄꯥꯟꯗ ꯍꯤꯗꯥꯛꯇ ꯏꯁꯜꯂꯕ ꯇꯩ ꯍꯧꯖꯤꯛꯀꯤꯗꯤ ꯇꯩꯗꯤ ꯅꯨꯡꯗꯥꯡꯒꯤꯗꯤ ꯃꯍꯥꯎ ꯑꯃ ꯊꯣꯛꯑꯦ ꯄꯤꯠꯇꯤꯀ ꯄꯤꯠꯂꯦ ꯑꯩꯗꯤ ꯑꯄꯤꯛꯄꯁꯤꯅ ꯍꯥꯎꯏꯁꯦ ꯄꯤꯛꯇꯕꯤꯗ ꯃꯇꯣꯡ ꯉꯥꯛꯇꯅꯦ ꯑꯗꯨꯅꯅꯦ ꯍꯥꯎꯕ꯭ꯔꯣ ꯁꯪꯒꯤꯇꯥ ꯑꯝꯇ ꯁꯥꯏꯔꯣꯅꯦ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯍꯥ ꯍꯥꯎ ꯍꯥꯎꯋꯦ ꯅꯪ ꯍꯥꯎꯋꯦ ꯍꯥꯏꯕꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤꯗꯣ ꯀꯩꯅꯣ ꯆꯥꯊꯣꯛ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯍꯥꯎꯋꯦ ꯊꯨꯝ ꯅꯝꯃꯦ ꯃꯣꯔꯣꯛꯁꯨ ꯅꯝꯃꯦ ꯑꯣꯀꯦ ꯍꯣꯔꯦꯟ ꯑꯩ ꯆꯥꯛ ꯆꯥꯕꯗ ꯆꯥꯎꯔꯣ ꯃꯣꯔꯣꯛ ꯂꯣꯏ ꯅꯝꯃꯦꯌꯦ ꯑꯩ ꯑꯁꯤ ꯃꯃꯤ ꯑꯉꯥꯡꯒ ꯂꯩꯔꯤꯌꯦ ꯑꯉꯥꯡꯒ ꯂꯩꯔꯤꯉꯩꯗꯗꯤ ꯆꯥꯕ ꯌꯥꯔꯣꯏ ꯑꯩꯁꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒ ꯍꯣꯔꯦꯟ ꯆꯥꯕꯒꯤꯗꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯆꯥꯕꯒꯤ ꯍꯥꯞꯄꯤꯔꯛꯑꯣꯅ ꯍꯥꯏꯕ ꯀꯥꯡꯕꯨꯗꯨꯒꯤ ꯆꯥꯕꯒꯤ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯣ ꯑꯩ ꯏꯟꯁꯥꯡꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯈꯤꯒꯦ ꯁꯣꯝꯗ ꯏꯟꯁꯥꯡꯁꯤ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ ꯈꯤꯇꯪ ꯀꯪꯍꯜꯂꯒ ꯑꯃꯨꯛ ꯈꯤꯇꯪ ꯀꯪꯍꯜꯍꯟꯈꯤꯒꯦ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯀꯗꯧꯕ ꯍꯣꯔꯦꯟ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯏꯪꯉꯕ ꯂꯩꯖꯔꯦ ꯏꯟꯁꯥꯡꯁꯤ ꯂꯣꯏꯔꯦ ꯌꯦꯟꯁꯨ ꯐꯖꯅ ꯃꯨꯜꯂꯦ ꯃꯍꯤꯁꯦ ꯑꯩꯗꯤ ꯀꯪꯅ ꯆꯥꯅꯤꯡꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯁꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯗꯦ ꯑꯗꯨꯅ ꯃꯍꯤꯁꯦ ꯈꯔ ꯌꯥꯎꯍꯜꯂꯦ ꯆꯥꯛ ꯆꯥꯔꯁꯦ ꯑꯩꯒꯤ DIY ꯇꯦꯕꯜ ꯄꯨꯊꯣꯔꯛꯑꯦ ꯍꯧꯖꯤꯛ 이씨ꯐꯗꯤꯒꯣꯝ ꯂꯩꯇ꯭ꯔꯕꯣ ꯁꯪꯒꯤꯇꯥꯐꯗꯤꯒꯣꯝ ꯈꯤꯇꯪ ꯊꯥꯛꯁꯦ ꯏꯟꯁꯥꯡꯁꯦ ꯁꯤ ꯀꯨꯀꯔꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯊꯣꯛꯁꯦ ꯍꯥꯏꯔꯣ ꯈꯨꯂꯨꯝꯗꯣ ꯑꯗꯨꯗꯔꯒ ꯑꯩ ꯍꯥꯏꯔꯛꯄ ꯌꯥꯝ ꯄꯛꯆꯔꯦ ꯁꯦ ꯆꯥꯛ ꯍꯥꯏꯒꯦꯁꯦ ꯍꯥꯟꯅ ꯈꯟꯈ꯭ꯔꯕꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯟꯁꯥꯡꯁꯦ ꯑꯇꯣꯞꯄ ꯌꯥꯎꯗ꯭ꯔꯦ ꯁꯥ ꯊꯣꯡꯕꯁꯤꯒ ꯀꯩꯅꯣꯒꯗꯪ ꯑꯣꯏꯔꯦ ꯍꯧꯖꯔꯒꯦ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯍꯧꯈ꯭ꯔꯦ ꯍꯥꯎꯕ꯭ꯔꯣ ꯊꯨꯝꯒ ꯅꯝꯕ꯭ꯔꯕ ꯅꯝꯃꯦ ꯑꯣꯛ ꯆꯥꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥꯁꯦ ꯑꯣꯛ ꯆꯥꯗꯦꯕ ꯃꯥ ꯑꯣꯛ ꯆꯥꯗꯕꯁꯤꯗ ꯑꯣꯛꯁꯦ ꯆꯥꯕꯁꯦ ꯄꯜ ꯂꯩꯔꯦꯕ ꯏꯪꯊꯝꯊꯥꯗꯗꯤ ꯑꯣꯛ ꯍꯥꯎꯋꯦꯕ ꯁꯪꯒꯤꯇꯥ ꯍꯥꯎꯕ꯭ꯔꯣ ꯍꯥ ꯍꯥꯎꯋꯦ ꯐꯖꯅ ꯍꯥꯎꯕ꯭ꯔꯣ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ꯭ꯔꯣ ꯍꯥꯎꯋꯦ ꯍꯥ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯌꯧ ꯌꯧꯗꯦ ꯀꯥꯏ ꯍꯥꯏꯔꯕ
Vậy ha. Nó có thông đến sau này. Tung ra bỏ. 이 자식은 TV기 뭐. Lọ sau lọ. 오늘 집에서. Huy cái giả tổ. Còn là rồi đâu à? Nó đâm càng gì à? 그리고 살릴 거는 저거. À, cái này còn thế. 사이드 뭐 사이드. Không xa đi lọ. Nó thật huy cả mà nó không xa đây cái đó. 야, sao biết nữa. Đó. Huy cả nữa. Cụ có đôi bùn thôi. 잘해. Lâu bằng. Lâu chứ. Manipur thì lâu chắc bây giờ em thôi Sikkim thì sam cũng nhiều rồi. Thì lâu thì sana rồi. 엄마는 봐. Kilo đó, 1 kg. Đây giảm giá sân rồi. Limited size rồi. 나 한번 이게. Đây đây. 아이 코이 들리는데 작은 놈이. Ồ. 거의 움직이다. 저번에 저번 만지면. Em sao vẫn loại sinh ra đây ạ? Nó sinh cái gì mà tăng ra? Ai cái gì loại sinh ra đây cái? Thôi thì cả nó sẵn phải đi lên mua xà đây mà. Bye bye. 됩니다. 잘. Please. Loại sinh ra đây em thay rồi. ngasi matang si video lotiondarage. Mayam video asibu nungaibiragadi like, subscribe, share, comment video. Aduga. Lore.